Hi, welcome everyone. Manipurda hujipokta expert khudikmakna natragana every discussion hour natragana local gi function amagi speech khudikmakta khoina wangang batarise. Akhui gi horakpham masak khangdabadagi akhui conflict thokpane aduga akhui culture masak khangdabadagi akhui nungsina walakpane na khoi yam toina panmam tari. Aduga amuksu Manipur gi history haise sahi lisingani helaba ngarangan ka horakpa history amanate aduga khoi culture jisu tongan ba Prithvi gi laiba culture sing gi yengnaba matamda khoi awat pagasu laite adubu tasengna yamna thamoi sena question amtang hangjage sigumba Manipur gi history ma'am yawba aduga sigumba Manipur gi culture masak takpa aduga Manipur gi chatna lonchat masak takpa like si huje kalai de fange like ama laike na haiba matamda like si kalai de leramgani haiba khangma Masi harga masida Manipurda sigumba matangda thijanba mi leitabani haiba nate sigumba like leite haiba nate sigumba like singse sida phangbani sida chatlu aduga sida sigumba like se paragani nang si khangani haiba na chingba akhoida clue ambu leite adui taragadi shori je kadai dano sin writer mayam lady scholar mayam lady cover gi editorial column da nungti gi tongan ba idea mayam akhoina paaba phange adubu inkhalaiba younger generation singna kadaida sigumba lari singse paaba phangani haibagi idea adi kemta leite aduga ahan namatanasu madugi guide piba ngamde school gi lari khar paraga college gi lari khar tamaga university gi lari khar paraba matungda all done makha taaba leite aduga iriba lari singsisu tasengna yengbiyo iriba lari singse akhoina public te yohandaba taragadi akhoigi public swana atopa scenario example amoina harase yamna profound oiba suki matik angakpa phangna kana gadaba like amakak laireba adubu haiba like to khoina upu magi manunda solon jalaga kanamtan thengan mayadana kanamta sohan mayadana like se khoina solon jala tamme adui taragadi madugi like tugi manungda yawriba knowledge madugi like tugi manungda yawriba idea sing to akhoina mi myamni yohon mayagadraba adui taragadi accessible oidaba knowledge to the public na khangma ngamaroi khangma ngamdraba knowledge to the akhoina knowledge to exist story na haibi yagadraba Manipur laiba writers sing scholars sing columnists sing na iba idea mayam sing se akhoina hujiki matamda laiba angang sina kamain reach out to kamain phangandoino hujiti social media gi matamne social media sing da sigumbogi matangda video sangna semba mayam sing su akhoi kana su yengde aduga Like pabagi matangda lakanda like sing karaida fange habsu koi khangde kari like mamingda khoige Manipur gi culture gi matangda fully details piba Manipuri gi like amakhaki maming khoina khangba ngambre tasena khangde kari na hojikti online gi matamne like ama Manipur like pongwa matamda cover da hapani aduga madugi matungda bookstore yolani like sigi manungda kari yaurige haiba explanation tawba oi video am do fangde articles in the masa writer singi Facebook da natragana Instagram da or website hangana website sing da thagat pirangani madugi exposure to nataba top exposure am bolite bookstore da chatlaga like laiba haibasa masing asuki matik wale akhoi sumangaire imanaba sing pulla kanda like ama recommend tawre harise haiba like to ai bookstore da chatlaga thiru deba nomata online da order tawe adui taragadi Manipur laiba writer sing aduga Manipur laiba scholar sing gi idea sing su khoina online de expose to bang necessary oidabra oena khalle masi gi oba platform to Manipur laite masi urra kanda ai gi oba ai shana ngamjaba yamna pick platform am khak create tawjari masi business ki wafam nate Manipur e like sing aduga Manipur laiba every like nate go every like nate go just history culture adugo Manipur gi ancestral oiba like sing iba like sing gi oiba platform create tawjari masida adomna aiba mo oibi taragari sing soidana videos yang birgari contact to biro aduga adongi friend family circle natrangna relative sing gi marakta akhoi gi Manipur gi history gi matangda culture gi matangda or Manipur gi oiba tradition gi natrangna ancestral oiba
ꯍꯧꯔꯛꯐꯝꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯏꯕ ꯑꯍꯟꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯥꯃ ꯇꯥꯗ ꯑꯣꯖꯥ ꯑꯦꯅꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯔꯤꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯃꯥꯖꯣꯟꯗꯕꯨ ꯑꯣꯏꯔꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯑꯦꯅꯤꯋꯦꯔ ꯄꯥꯔꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯔ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯁꯤꯡꯗ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯃꯤꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯅꯪ ꯁꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯎ ꯍꯥꯏꯕ ꯔꯤꯀꯃꯦꯟ ꯇꯧꯕꯤꯅꯕ ꯑꯍꯟ ꯂꯩꯇꯕꯅꯤꯅ ꯑꯗꯣꯝꯅ ꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯒ ꯔꯥꯏꯇꯔꯁꯤꯡꯅ ꯏꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯄꯤꯛꯄ ꯑꯇꯦꯟꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯈꯛ ꯄꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩ ꯁꯦꯝꯖꯒꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯦꯝꯃꯤꯕ ꯑꯥꯏꯗꯤꯌꯥꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯃꯇꯝꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯏꯕꯤꯈꯤꯕꯅꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯏꯂꯤꯃꯦꯟꯠ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯣꯏꯅ ꯐꯝꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯁꯣꯏꯗꯅ ꯂꯧꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯈꯕꯔꯁꯤꯡꯗ ꯌꯥꯎꯔꯤꯕ ꯀꯂꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯏꯔꯤꯁꯦ ꯃꯦꯛꯁꯤꯃꯝ ꯕꯦꯡꯒꯣꯂꯤ ꯉꯥꯛꯇꯅꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕꯗꯤ ꯑꯃꯅꯤꯈꯛ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝ ꯕꯦꯡꯒꯣꯂꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯕꯔ ꯄꯥꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯔꯦ ꯑꯌꯥꯝꯕꯅ ꯐꯣꯟ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯏꯟꯇꯔꯇꯦꯟ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯦꯖꯔ ꯇꯥꯏꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯌꯨꯁ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯏꯕ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯔꯤꯁꯔꯁ ꯇꯧꯔꯨꯕ ꯋꯥꯔꯛ ꯑꯃꯕꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯌꯥꯝꯗ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯊ꯭ꯔꯨ ꯚꯤꯗꯤꯑꯣꯗ ꯇꯥꯍꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯅꯣꯝ ꯑꯃ ꯑꯣꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯇꯒꯤ ꯅꯣꯂꯦꯖ ꯂꯧꯕꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯀꯣꯂꯦꯖꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯄꯔꯤꯈ꯭ꯌꯥ ꯑꯃ ꯊꯥꯅꯕꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊ꯭ꯔꯨ ꯚꯤꯗꯤꯑꯣꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯄꯥꯅꯤꯡꯉꯤꯅꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯦꯟꯊꯨꯁꯤꯌꯦꯖꯝ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯚꯦꯂꯨꯁꯦ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯔꯣꯏ ꯑꯗꯨꯒ ꯄꯥꯗꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯚꯦꯂꯨꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯔꯣꯏ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯄ꯭ꯔꯣꯐꯥꯎꯟ ꯑꯣꯏꯕ ꯅꯣꯂꯦꯖ ꯐꯅꯌꯥꯝ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯄꯕ꯭ꯂꯤꯛꯇ ꯃꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯌꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯚꯦꯂꯨꯁꯦ ꯂꯣꯏ ꯃꯥꯡꯉꯛꯀꯅꯦꯕ ꯍꯥꯏꯗꯤ ꯃꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯤ ꯚꯦꯂꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯣ ꯍꯥꯡꯕ ꯉꯝꯗꯕ ꯎꯄꯨꯗꯨꯗ ꯌꯥꯎꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯒ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯣꯚꯥꯕꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕ ꯍꯥꯏꯗꯨꯗꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯇꯣꯡꯗꯨ ꯆꯥꯕ ꯐꯪꯗꯕꯅꯦꯕ ꯌꯨꯕꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯕ ꯃꯇꯣꯡ ꯑꯃꯗꯤ ꯌꯥꯎꯔꯤꯗꯤ ꯈꯪꯉꯤꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯩꯈꯣꯏ ꯀꯜꯆꯔ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯏꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯡ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇꯅ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖꯁꯤꯡꯁꯦ ꯌꯥꯝ ꯆꯪꯉꯦ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯈꯪꯗꯕꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯗꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯠꯂꯛꯏꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤ ꯅꯠꯇꯕ ꯁꯣꯂꯨꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯒꯣꯜ ꯑꯃꯗꯤ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯍꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤꯡꯁꯦ ꯑꯣꯜꯔꯦꯗꯤ ꯀꯝꯄꯥꯏꯜ ꯇꯧꯔꯒꯅ ꯊꯥꯎꯖꯟꯁꯨ ꯕꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯎꯍꯟꯒꯗꯒꯦ ꯀꯃꯥꯏꯅ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯣꯂꯦꯖ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝ ꯇꯦꯟꯕ ꯋꯥꯐꯝ ꯑꯃꯇꯪ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯀꯥꯎꯔꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯔꯥꯏ ꯆꯥꯏꯊꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯔꯥꯏ ꯆꯥꯏꯊꯔꯕ ꯁꯣꯁꯥꯏꯇꯤꯁꯦ
ꯀꯟꯈꯠꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯌꯥꯕ ꯃꯐꯝꯗꯨꯗ ꯆꯠꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯠ ꯁꯝꯃꯒ ꯆꯠꯃꯤꯟꯅꯁꯤꯅ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯥꯟꯅꯒꯗꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ